ngasi singjamai 360 gi live asibu yengbiriba miting tabiriba punamakpu tim singjamai 360 gi maikai dagi ahan pamaktada taram nokchari ngasi yaifaraba koro numit asida TV entertainment productions na mateng pangbiduna ngasi ki Yaoshanggi Meiri haina mingthonba adugumba audio release tawbagi thoram mama ngasi mayam punna pangthok minagadori mayam punna pangthok mina bahaise hujikti lana maram oiraga sokchillaba phibam asida yam chauna pangthok chadre icham chamba singjamai 360 na sinjariba adugumba audio release function asigi isai asigi title ase Yaoshanggi Meiri haina mingtholi isai asibu ibirakpa singjamai 360 ki su senior member oina leibiriba loinana former announcer of All India Radio oibiramba aikogi kai khumnazaraba yamba ke wahengbamna khudyak ipiba isai ni haibam simasu mayamgi mafam thamjake loinana isibu musical compose oibiba music compose tobiba music composer aikogi yamba Ravi Shankar Naurem ayamna chingu leichal gi Ravi Shankar haraga su khangnabiba yamba sina chen chongtuna isai asibu sagatnabo hona matamda mapung oiba thodang lobi tuna lakhibani hena chauthokjaribadi asigumba isai ama phongba matamda puthokpinaba haibasisu yamna maru oiba maramna singjamai 360 na laukhatcharakliba initiative asida producer amagi mateng yaudrakadi ngasi isai asi mapung pharoidaba maramna aikoina TV entertainment productions ta aikoina request tawjaraba matung TV entertainment production gi managing director or proprietor oibiriba kogi producer oibiribi mingoina panjarabada itaima balakhumanna ayaba pibiraba matungda Yaoshanggi Meiri haina mingthonjariba isai asi gi thawai hapnanabagidamak ahenba thauna ma haplaba matungda ngasi thuna yana numit ichang changdabida Manipuri leibiriba chingkhong chingyada leibiriba amadi relief centers ta leibiriba awana thengnaraba ichal sing amadi chilnaw khudingmakta dedicate tawba isai asi athuba matamda Yaoshanggi matamda lakpasida phonghodaba yade Yaoshanggi matang sida sigumba isai ma phonglagadi mapung oiba message amadi soidana piba ngamlagani aduga anauba inot amadi hapa ngamladra haidana semga chakhiba amadi saga chakhiba isai asibu thawai hapiriba itaima balakhumanna ngasi producer oibiduna isai asi ngasi miyamgi mangda khudo tamba ngamjagodoribani isai asida saruk yabikhiba punamak aikoina ngasigi live asigi khuthangda mayamda su intro tawjabaga loinana aikoina saktak chabagi thoramadasu koi pangthok jage ado ngasigi singjamai 360 live asida koigi stage ki phampham langta lengsinduna leibiriba singjamai 360 yamna maruoiba members khara koi team gi maikai dagi organizer gi maikai dagi amadi producer gi maikai dagi lengyan amamam khudol tambagi thoram paikhatjage mamang thangba site tagi hana aikoi lokhatjage ai itaima bala khumanna amadi tamo Ravi Shankar gi loinabi itaimana asi lengyan amamam khudol tambinaba haidana senja langjari bai khoigi maikai dagi nolokna thamjari ahanbada mamang thangba site tagi wena hobisi mamang da leibiriba aigi iyamba Prafulo wahengbam iyamba si yamba keke gi hek manaw no pani yamba Prafulo wahengbam na so ngasigi program asibu mapung phahan bini haina lakpiba gidamak singjamai 360 gi maikai dagi awang bathak tai kai khumna bu chaba amadi sai asibu phongjari bai khoi punamaki maikai dagi taramna okchari loinana ngasigi thoromasigi chief guest oibiga doriba mingoina panjaribada Dr. Somen Laistram rims tamatam sangno pubiramani loinana hojikna sur hospital khangaboki proprietor oibiduna achoba thodang kya ma lobiribani mathangda ekhoi yamba keke wahengbam isai asigi mayek ibiba yamba musical lyricist haitare isai mayek ibiba yamba keke wahengbam bui kai khonu chabani icham chamba lengyan asi khudol tamjaraga mathangda
isai sibu thona hapiriba thawai hapiriba ayuk nungthil numidang khangdaga isai sibu miyamda yausang nangnaba khudul tambang ngamlagadi haidna ayuk nungthil numidang chaba machet tumba machet toroga mayamda thawal tahonnaba hona biriba madi mapung ki oiba mapung oiba thodang lobiriba yamba Ravi Shankarda koigi lengyan asi khudul tamjabani loinana lengyan khudul tamjabagi thorom asida ngasigi yamna maruiba isai sida mapung oiba thodang lobikhiba ai ming oina kausinjage Jit Longjam asina mixing mastering su gi thabak thoram sing su paibi bani stage tam tang lengsin birak na bani sing jari Jit Longjam isai isigi mixing mastering mayek seng na tariba isai isi full horen tabi matam na mayamna quality yeng biu isai isi ta matam da quality ma thengna bi gani madu inau Jit asigi mating ga loina ne hai basi masu thamjage du folk ki oiba matek amasu yaw bani si masu inau sina koi mating pang bibani madi miyam da khudol tambi bani habsam thamjage mathangda tabla gi percussionist tabla oi tabla gi koi role lobi khiba koi gi pari ben gi su yamna maroi ba tablis am oi biri ba ai inau boboi khoman ikai khuna bu chana bagi namak lengyan ama khaktang koi sinja langjari ba singi maikai dagi khudol tamjari loinana loisalakpada keyboard paibi khiba isai asida keyboard paibi khiba aduga yam Ravi Shankarna su koi yamna thawai hachang yauna sembiriba mahakidi sebok haijaba tare yama sebok oidoi ni ko mahakidi sebok ni yamba sina puthokpi bani hai tare nganba mairenbam koi stage tak da tang lengsin biraknaba nolokchari nganba mairenbam ikai khumna botbina se yamna promising oiba adugumba keyboardist ni tungdasu yamna futuristic oiba project kaya kaya ma paibirak sigumba koi program kaya kaya ma pangthok chaba ngamna lo khona matamda choba thodang lobirakani haibage chetpa thajaba su thamjari yamna nungai jai egi itai manibu so hanhana thagachari aduga ai ichal resma se mutanga horen de yadi yam de so ichal resma se mutang koi lengyan ama khatang yalaga ikai khomna ba koi utmin si tingi maikai degi amadi sinja langjari ba koi gi maikai degi ichal resma su khudol tamdaba yade mahaki khonjel nani ngasi aikoina isai asi mapung phana miyamda khudol tamba ngamjagadori ba sisu adu ngasigi isai asi phongdringai mamangda isai asi matau kramna lakhibano wari na matau kramna gi hogibano haibana chingba mayam sigi oiba keynote address hai tare welcome address pudi aina budi mayam budi taram taujare sida leibiriba yengbiriba punama pusu koi sinja langjariba singi maikai degi taram lo okchari duga live yengbiriba ichilau khudingmak pusu hainingai leitana thagachaba phongdok chaba loina na taram lo okchari ado ahan bagi koi wafam khara phongdok pinaba hai tare keynote address sigi isai sina ngasi phawgi manungda yamna thuna yangna matau kramna miyamda yohanba ngamkhribano haibagi yamna tentakpa journey ama lei yamna waba journey ama lei adugi matangda tentakna thambinaba ai yamba Ravi Shankarda mic amtang khusina jage ai yamba Ravi Shankarda mic pijage yamna amtang thambiyo tentakpa keynote address hai phammaga dum thambiyo yamba khoi ngaktani kanamta su yawna tamina ko yare hana maktada singzamai 360 gi koi hojik releasing function sibu siliba mafam sida leibiriba punamaku ikai kuna uchari loinana sei sibu puthokpada chauba mateng tawigani haidana pamom tingbirak lebi mingoina panjare bala khuman thawai sengna thagatpa phungdokchari loinana ngasigi thorom sida chief guest ki phongkham langda lengsin biriba sir Dr. Somen doga ai yamba tamo keke doga phum sida tin biriba phumna mapu ham da Ravi Shankar ni kongnon jari loinana live asibu yeng biriba singmai 360 bu matam puna mukta sogat biriba bihor singbu Ravi Shankar ni kongnon jari isai sigi chorakpa wari mate amok hajaragadi Mars ki date 1 se aigi birthday tajabane haribanu mitsida Arvind ga doga igi ichanopi Resma isai sai se aigi di yamba singi macha singni laikai gi aigi chanapi Resma ga life am koi singmai 360 gi office makta da chinje sigi office da yam nungsiba moment hata ai now Arvind sina engonda isai sigi inspiration laki base ai now Arvind chobam da full credit bijari engonda isai simagi chamning bagi wakal laki base Arvind na engonda hairam bane yamba handakti yausang manungi kaim toroi tawba yaroi ne haidi chahi khudingi khoigi sum music tawminariba khudingmak che chahi khudingi aina khangjarakpada haitare adum 1990s 2000
ꯁ꯭ꯋꯥꯏꯗꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ 1990s ꯀꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯇꯧꯅꯔꯝꯃꯤ 2000 ꯁ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗ ꯏꯁꯩꯁꯦ ꯇꯧꯔꯛꯄꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯁꯩ ꯑꯃꯃꯝ ꯑꯗꯨꯝ ꯄꯨꯊꯣꯛꯅꯕ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯃꯅ ꯄꯨꯊꯣꯛꯇ꯭ꯔꯒꯁꯨ ꯑꯃꯅ ꯍꯦꯛ ꯍꯦꯛ ꯄꯨꯊꯣꯛꯄꯤꯕ ꯑꯗꯨꯃꯥꯏꯅ ꯖꯔꯅꯤꯁꯦ ꯂꯥꯛꯄꯁꯤꯗ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯃꯗꯤ ꯏꯁꯩꯁꯦ ꯄꯨꯊꯣꯛꯅꯤꯡꯉꯥই ꯂꯩꯇꯦ ꯑꯗꯒꯤ ꯌꯥꯎꯁꯪꯅꯤꯅ ꯀꯔꯤꯝ ꯌꯥꯔꯔꯣꯏ ꯌꯥꯝꯕ ꯍꯟꯗꯛꯇꯤ ꯇꯧꯔꯤꯁꯦ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯍꯥꯏꯅ ꯑꯔꯕꯤꯟꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯕꯗ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝ ꯈꯛꯇꯪ ꯂꯥꯎꯅ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣꯝꯈꯛ ꯐꯥꯎꯋꯦ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯁꯨ ꯊꯥꯗꯠꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆ ꯑꯦꯟ ꯑꯦꯕ꯭ꯔꯤ ꯈꯨꯗꯤꯡꯃꯛꯀꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯨꯞꯃꯦꯟꯁꯦ ꯀꯩꯝꯇ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯂꯝꯕꯤꯗ ꯆꯠꯂꯦ ꯑꯩ ꯌꯨꯝꯗ ꯌꯧꯔꯒ ꯋꯥꯈꯜꯗ ꯈꯜꯂꯦ ꯄꯨꯡ 10 ꯍꯦꯜꯂꯦ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯑꯦꯗꯃꯤꯟꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯋꯥꯈꯜꯗꯗꯤ ꯐꯥꯎꯋꯦ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯅꯣꯡꯉꯥꯜꯂꯒ ꯑꯌꯨꯛꯇ ꯑꯩꯈꯣꯏ ꯇꯥꯃꯣ ꯀꯩꯀꯩꯁꯦ ꯑꯩ ꯍꯦꯛ ꯇꯨꯝ ꯍꯧꯒꯠꯄꯒ ꯑꯩ ꯇꯥꯃꯣꯗ ꯍꯥꯟꯅ ꯐꯣꯟ ꯇꯧꯋꯦ ꯇꯥꯃꯣ ꯃꯣꯔꯅꯤꯡ ꯅꯅꯥꯎꯁꯦ ꯏꯌꯥꯝꯕꯗꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯅꯤꯖꯒꯦ ꯇꯥꯃꯣꯗꯒꯤ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ ꯁꯤꯅꯤ ꯇꯥꯃꯣ ꯍꯥꯏꯗꯅ ꯏꯁꯩꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯌꯥꯎꯁꯪ ꯆꯠꯄꯗ ꯊꯥꯕꯜ ꯈꯣꯡꯕ ꯆꯠꯂꯁꯨ ꯑꯗꯩ ꯏꯁꯩ ꯇꯧꯕ ꯆꯠꯂꯁꯨ ꯊꯥꯕꯜ ꯃꯇꯝ ꯍꯦꯛ ꯌꯧ ꯇꯥꯔꯗꯤ ꯁꯤꯕꯨ ꯊꯣꯏꯅ ꯍꯔꯥꯎꯕꯕꯨ ꯂꯩꯕ꯭ꯔꯅꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯁꯤꯒꯤ ꯏꯁꯩꯁꯤꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯃꯂꯥꯅ ꯁꯛꯄꯤꯕ ꯏꯉꯥꯂꯩ ꯐꯤꯂꯝꯒꯤ ꯁꯤꯒꯤ ꯏꯁꯩꯁꯦ ꯊꯥꯕꯜ ꯑꯃꯗ ꯁꯤ ꯏꯁꯩꯁꯦ ꯈꯣꯡꯗꯕ ꯊꯥꯕꯜ ꯌꯥꯎꯗꯦꯕ ꯁꯤꯕꯨ ꯊꯣꯏꯅ ꯍꯔꯥꯎꯕꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯗ ꯍꯧꯖꯤꯛꯇꯤ ꯁꯤꯒꯤ ꯑꯣꯄꯣꯖꯤꯠꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯇꯥꯃꯣ ꯑꯩꯒꯤ ꯄꯥꯝꯃꯤꯁꯦ ꯍꯔꯥꯎꯔꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤꯕꯨ ꯊꯣꯏꯅ ꯍꯔꯥꯎꯕꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯅꯠꯇꯕ ꯁꯤꯒꯤ ꯁꯨꯔꯁꯤꯗꯤ ꯑꯣꯏꯗꯣꯏꯅꯦ ꯇꯥꯃꯣ ꯑꯗꯨꯒ ꯋꯥꯍꯩꯗꯤ ꯋꯥꯅꯔꯦ ꯁꯤꯕꯨ ꯊꯣꯏꯅ ꯋꯥꯅꯕꯕꯨ ꯂꯩꯔꯔꯣꯏꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯁꯤꯁꯤꯅ ꯑꯣꯄꯣꯖꯤꯠ ꯋꯥꯔꯗ ꯑꯣꯏꯅ ꯁꯤꯁꯤꯅ ꯃꯦꯟꯂꯤ ꯏꯁꯩꯁꯤꯒꯤ ꯀꯩꯅꯣ ꯑꯣꯏꯍꯜꯂꯒ ꯇꯥꯃꯣꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟ ꯑꯣꯏꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯀꯩꯗ ꯑꯋꯥꯕ ꯈꯥꯡꯉꯤꯕ ꯏꯆꯜ ꯏꯆꯦꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯏꯆꯜ ꯏꯆꯦ ꯃꯌꯥꯝꯅ ꯄꯩꯁꯥ ꯊꯠꯄ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯀꯟꯕ ꯃꯇꯝꯅꯤ ꯅꯨꯃꯤꯠ 6-4 ꯋꯥꯠꯂꯤꯉꯩꯗꯒꯤ ꯄꯩꯁా ꯊꯠꯄꯗꯅ ꯏꯆꯜ ꯏꯆꯦꯁꯤꯡꯁꯤꯅ ꯂꯩꯀꯥꯏꯗ ꯋꯥꯅ ꯆꯦꯟꯖ ꯆꯣꯡꯖꯔꯒ ꯃꯣꯏꯅ ꯇꯦꯛ ꯈꯥꯏꯒꯠꯆꯔꯛꯄ ꯄꯩꯁꯥꯗꯨꯅ ꯑꯃꯨꯛ ꯃ꯭ꯌꯨꯖꯤꯛꯁꯤꯌꯥꯟ ꯑꯣꯔꯀꯦꯁꯇ꯭ꯔꯥ ꯁꯥꯎꯟ ꯂꯥꯏꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯟꯅꯗꯣꯏꯅꯦ ꯁꯤꯒꯤ ꯃꯍꯨꯠꯇ ꯄꯩꯁꯥꯁꯦ ꯀꯔꯤꯒꯤ ꯈꯥꯏꯒꯦꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯜ ꯉꯥꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯗꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯅ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯟꯅꯔꯛꯄꯁꯤꯒꯤ ꯃꯇꯥꯡꯗ ꯏꯁꯩꯁꯤꯗ ꯕꯦꯁ ꯇꯧꯍꯟꯖꯅꯤꯡꯉꯤ ꯇꯥꯃꯣꯅ ꯋꯥꯔꯤꯁꯤ ꯁꯨꯃꯥꯏꯅ ꯁꯥꯖꯔꯒ ꯇꯥꯃꯣꯁꯦ ꯀꯨꯏꯗꯦ ꯇꯥꯃꯣ ꯄꯨꯡꯈꯥꯏꯃꯨꯛ ꯃꯇꯝ ꯂꯧꯋꯦ ꯄꯨꯡꯈꯥꯏꯃꯨꯛ ꯃꯇꯝ ꯂꯧꯔꯒ ꯏꯁꯩꯁꯦ ꯌꯥꯝ ꯊꯨꯅ ꯌꯨꯝ ꯈꯥꯡꯄꯣꯛ ꯅꯨꯡꯁꯤꯕ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯅꯤꯡꯉꯣꯜꯀ ꯉꯝꯅ ꯇꯥꯡꯒꯣꯏ ꯇꯥꯍꯧꯔꯦ ꯍꯥꯏꯗꯅ ꯏꯁꯩ ꯃꯌꯦꯛꯁꯦ ꯇꯥꯃꯣꯅ ꯍꯦꯛ ꯊꯥꯔꯛꯄꯒ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝ ꯑꯗꯨꯝ ꯐꯥꯎꯈ꯭ꯔꯦ ꯃꯌꯦꯛꯀꯤ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦ ꯃꯌꯦꯛꯀꯤ ꯀꯔꯤ ꯀꯔꯥ ꯈꯔ ꯀꯔꯦꯛꯁ ꯇꯥꯃꯣ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯁꯤ ꯁꯦꯝꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯪꯅꯈꯤꯕ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯁꯤꯔꯤꯗꯤ ꯃꯥꯔꯆꯀꯤ ꯗꯦꯠ 2ꯗ ꯑꯩꯉꯣꯟꯗ ꯃꯌꯦꯛꯁꯦ ꯌꯧꯔꯛꯑꯒ ꯑꯩ 3ꯗꯒꯤ ꯏꯁꯩꯁꯦ ꯁꯨꯔ ꯄꯥꯟꯕ ꯍꯧꯋꯤ ꯑꯗꯨꯒ ꯁꯨꯔ ꯄꯥꯟꯕ ꯍꯧꯕꯁꯦ ꯏꯁꯩꯁꯦ ꯁꯨꯔꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣই ꯌꯥꯝ ꯀꯟꯅ ꯍꯩꯖꯗꯕꯒꯤꯅꯦ ꯍꯥꯏꯖꯒꯦꯀꯣ ꯁꯤ ꯃꯇꯥꯡꯁꯤꯃ ꯑꯩꯈꯣꯏ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯆꯪꯉꯤ ꯏꯁꯩꯁꯦ ꯁꯨꯔ ꯄꯥꯟꯕꯗ ꯏꯆꯥꯅꯨꯄꯤꯁꯦ ꯀꯧꯔꯒ ꯃꯥꯅ ꯁꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯑꯣꯡꯁꯦ ꯀꯔꯝꯕ ꯄꯥꯟꯁꯤꯒꯦ ꯍꯥꯏꯗꯅ ꯗꯦꯠ 6ꯗ ꯁꯨꯔꯁꯦ ꯄꯥꯟꯕ ꯂꯣꯏꯔꯦ 7ꯗꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯄꯥꯡꯈꯠꯆꯔꯛꯄꯅꯤ ꯑꯗꯣ ꯉꯔꯥꯡ ꯂꯣꯏꯖꯔꯒ ꯉꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯨꯗꯣꯏꯁꯦ ꯁꯤꯗꯩꯁꯤꯗ ꯏꯁꯩꯁꯤꯃ ꯁꯦꯝꯖꯔꯛꯄꯗ ꯄꯦꯟꯗꯕ ꯍꯥꯏꯇꯥꯔꯦ ꯏꯁꯩꯁꯤꯃ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯌꯥꯎꯈꯤꯗꯕ ꯅꯠꯇꯦ ꯏꯀ꯭ꯋꯤꯞꯃꯦꯟꯒꯤ ꯀꯔꯤꯒꯤ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯍꯥꯏꯗꯤ ꯑꯩꯅ ꯇꯣꯡꯅꯥꯎꯕꯤꯗꯒꯤꯅꯤ ꯑꯗꯨꯒ ꯁ꯭ꯇꯨꯗꯤꯑꯣ ꯇꯧꯖꯔꯤꯁꯤꯅ ꯅꯔꯥꯟ ꯁꯦꯅꯥꯗ ꯑꯩꯒꯤ ꯏꯅꯥꯎ ꯍꯧꯖꯤꯛ ꯄꯥꯔꯀꯁꯅꯤꯁ ꯑꯣꯏꯕꯤꯔꯤꯕ ꯏꯁꯩꯁꯤꯃꯗ ꯌꯥꯝ ꯆꯥꯎꯅ ꯔꯣꯜ ꯂꯧꯕꯤꯔꯤꯕ ꯏꯅꯥꯎ ꯒꯣꯒꯣꯏ ꯈꯨꯃꯟ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝꯗ ꯏꯔꯤꯛ ꯁ꯭ꯇꯨꯗꯤꯑꯣ ꯍꯥꯏꯗꯅ ꯃꯥꯅ ꯇꯧꯖꯕ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯦꯛꯇꯅ ꯆꯥꯗꯅ ꯑꯩꯒꯤ ꯏꯅꯥꯎ ꯉꯥꯟꯕ ꯑꯗꯨꯒ ꯖꯤꯠ ꯂꯣꯡꯖꯝ ꯃꯥ ꯃꯁꯥꯁꯦ ꯁ꯭ꯀꯨꯜ LCM ꯃꯣꯏꯔꯥꯡꯗ ꯂꯩꯕ LCM ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯥꯁꯦ ꯑꯣꯖꯥꯅꯤ ꯇꯤꯆꯤꯡ ꯁ꯭ꯇꯥꯐꯇ ꯂꯩꯖꯕꯅꯤ ꯃꯥꯁꯦ ꯑꯌꯨꯛꯇ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯆꯠꯄ ꯑꯗꯣ ꯍꯜꯂꯛꯑꯒ ꯑꯩꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯁꯨ ꯑꯃꯨꯛ ꯂꯣꯏꯅꯕ ꯍꯣꯠꯅꯕ ꯑꯍꯤꯡ ꯄꯨꯡ 2-3 ꯐꯥꯎ ꯑꯃꯨꯛ ꯁꯨꯅꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯔ ꯊꯦꯡꯅꯖꯔꯛꯏ ꯑꯗꯨꯒ ꯑꯩꯒꯤ ꯃꯦꯟꯂꯤ ꯂꯨꯔꯤꯗꯤ ꯀꯩꯅꯣꯒ ꯑꯩꯈꯣꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯁꯥꯎꯟ ꯑꯣꯏꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯣꯏꯍꯟꯅꯤꯡꯕ ꯃꯌꯥꯝꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯍꯥꯏ ꯀ꯭ꯋꯥꯂꯤꯇꯤ ꯇꯥꯕ ꯃꯇꯝꯗ ꯑꯁ ꯃꯣꯏ ꯏꯁꯩꯁꯤꯗꯤ ꯍꯥꯏꯕ ꯆꯥꯡꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯈꯟꯕꯤꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯊꯝꯖꯅꯤꯡꯕꯗꯤ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯕꯁꯤꯅ ꯇꯧꯊꯣꯔꯛꯄ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯅꯕꯁꯨ ꯂꯩꯕꯅꯤ나 ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯣꯠꯅꯖꯔꯤꯕꯁꯦ ꯑꯗꯨꯒ ꯏꯅꯥꯎꯁꯤꯡꯁꯤꯅ ꯌꯥꯝ ꯋꯥꯅ ꯃꯣꯏꯒꯤ ꯂꯩꯖꯔꯤꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯈꯔꯗꯨ ꯄꯨꯊꯣꯛꯄꯤꯔꯀꯥꯟꯗ ꯍꯥꯏꯗꯤ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗ ꯄꯩꯁꯥ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯉꯁꯤ ꯔꯤꯂꯤꯖꯤꯡ ꯐꯪꯁꯟꯁꯤꯗꯗꯤ ꯌꯥꯎꯗ꯭ꯔꯦ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯅ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯅꯥꯎ ꯁꯟꯗꯤꯞ ꯃꯌꯥꯝꯅ ꯁꯟꯗꯤꯞ ꯕ꯭ꯂꯨ ꯀꯥꯏꯁꯨ ꯍꯥꯏꯅꯕ ꯑꯩꯈꯣꯏ ꯚꯥꯏꯂꯤꯟ ꯈꯣꯡꯕ ꯄꯦꯅꯥ ꯈꯣꯡꯕ ꯑꯗꯨ ꯐ꯭ꯂꯨꯠ ꯑꯗ ꯑꯩ ꯏꯅꯥꯎꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯅꯁꯨ ꯌꯥꯝ ꯆꯥꯎꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯕꯤꯔꯛꯏ ꯍꯥꯏꯗꯤ ꯏꯁꯩꯁꯤ
aina sida la akanda namgadawdu sai se de mana adamu kawraga ina masi mai violin pena khonggadawdu he yamba gi bu kaino project tu sumaina thabiro khonggadaba notuga thabiro do nanau khongjarage magi studio sida tawraga mana tumai khongaga thabira kanda sai sida ngasi violin pena basina men oina puraga chali sai se haidi sai sigi main music si violin ge pena ga basi kana oi ada si sina maram moira kanda ngasi ma yawadi phangdre du boina inawbu ngasi gi live sigi khutong chaba lawjaraga thamoi senga thagar phongdok chari sai sima oina bagi hona jarak pada hai tare koina aikoigi oiba haidi aikoina leijari ba aikoigi standard hai tare aikoigi standard china equipment kari kramatik cha da buduna maram moiraga mayamna tabada kitang pen da bokot pa yawo singdu ngakpiu haidana aina roi boina hajaraga sei sigi journey se yam sang aw thengnara po awa badu yam sang na that 7 dagi sur palaga that ngasi 21 da release tawjaba sei oibani na pen da puna mangakpiu haidana mayam puna makim famda hajabaga loina mayam puna po roi boina kurum jari yam nungai jai yam barabi shankar busu thagachari marik chombo phom khara phongdok pi bagi damak aduga aigi khogi stage ki dai styling sin biri ba aigi yamba ke waheng bam se mathang ai chief guest na khata khoi di chief guest president adu dan lai bana triam seng na har ba ko ado khoi na budi ngasi di president adu dan di khaidok tari to bodabu ngasi gi thorom sigi chief guest ti khoi gi mayam mandring sin biri ba dr somen laisram proprietor sur hospital no obi bani doi so ngasi gi se khatang mathang makha khatang thok charaga ai yamba ke waheng bam da mathang gi wangang na bi tanja sima lomina se yamba ke waheng bam da aina su tang khoi gi isai si lak na bu khona matam da public ta matam chana release tawno hona matam da sale gi mateng yaudaba nate yauki matam du da khoi che producer itaima producer su pau phauna jingai cherak taseng na problem oi ringai cherak ta yamba ke waheng bam sina isai sidang di minimum requirement noi karino ai gi leijari ba ai lupa lising manga khak rabi shankar nangi thau hap na ba chenthok chenchen tawna bagi da lupa lising manga khak mateng pangge haibaduna ai gi yamba rabi shankar gi di maira oi khi hai tare adudagi wal hoba senpham dubudi hoi producer khoi tv entertainment production gi mai kai dagi support tawbiba leiraga su yamba ke waheng bam gi maira aduna ngasi di mayamda achaubai not ama hap ka toriba isai asigi khoi gi paring asi khudol tamjaba ngamjaga toribani yamba gi mai kai dagi su ngasi gi isai si phongam dai cherak asida isada kari phaubi bano duga isai si matau kramna yamba gi thamoi da phauraga ibi khibano haibadu gi matang du su khatang ten takna thambiyo yam yam nungai jai ngasigi yamna ningsing ngai oi huragadaba tanja sida ayak isamaksu nauna release tawjari bisai Yaoshanggi Meiri habsida yawo phangbagi nungai jabana mangna thamjari tasengmokti aikoi su langi asiguma chaitheng sigi marakta yamna kanna mayam loinana thabak tharom ke adamai pun chenjabana yamna chinjari isama kariuma karadang inanabagi tanja pawa ipam phangde kudamoina ngasi simaksu aikoina form tawjaba ai chilina mayam punna aikoina united we stand maite aikoi punsin si mai pun asumna mington ba WhatsApp group amana organize tawraga janimsta blood donation camp ama tawjarubani masidagi amuk yumda pawa changlamdana hotel da aikoigi team gi member kara chak chaminaraga prap ngasi function releasing function si yawnana ba hom chitana laksabani aidi health ki problem su kara leibana yamna hatu amasu nangna ba chena na hona ba achoba awaba ma chawna ma yawna jai madu pumna mak kauktholaga aigi damakta yet oi saisu oi biriba chenga goi biriba inausing mayam gi tengbang loinana mapam sitana somuk yogjarakpani ngasi fonga doriba Yaoshanggi Meiri haribi shesi Yaoshanggi Lamta gi thanil numit ngasi dagi numit kharani khattama ngaisilakle yamna nungsina nungaina haraukta yamna chanu ningol singna maroina maite ningol singna ngai jaba kaidongai lamta gi purnima oigidagi haina
khawrang jabaduni adubo masi pumnamak asi ona tenabada handak sahigi Yaoshanggi saglon masak madaw asidi angak pamani Yaoshang lakadori haiduna lamdam sigi inkalaglibi sanu ningol si aduga pakhang si ngam namak madugi ona tainabada leiraga ngasidi makeup mirau koltana thalaba lamdam masida aikoi lan gi damak sem sari thabal aduga lambida sel tatpa aber tainaba isingainaba langba nungai jaba harau te amadu madugi masakadu handaki chahi sadi khak uraroi haibasima yamnamak taseng tasengle asigma tanja sida aigi nau Ravi Shankar yamna nungsibe nau ne yamwana struggle tawduna punsigi lanpamda mayong nazariba mag imung manung punanaba honnabagi mathak art and culture masibusu thawai ni khanna thadokpa ngamdana masamaka matam chubada sagona dun leiribe nau ni magna aingonda thajadana ayukama isai ama isena aingonda hodore hairiba isai dugi nungi thim aingonda su hausa koksi ma aikhoi mayuk na ribana kudakta dumak feel taw ngambanina ai pungkai muki manungda isai simak iraga inaw Ravi Chandra thajaki kanagumba amana isai irapka matamda ai numit manga tarani lauba tha ama hena sulaukiba madu kayama thengna khraba wafamni adubo hairiba isai sidi angakpa moina kudakta aingonda fauriba feeling emotion adu thabakoi no thok hogdragadi aina huren ige hayeng ige na leiragadi isai du mapung fararoi khanna ai kudakta che kolom paikatana isai du ikibani hek loibaga ai amuk revise tawdana inaw Ravi Chandra Ravi ai isai du loire na watch it through dai thazakibani aingonda inaina yamna pukningda emotional loiba adumba wakalama akai mitta pira chenba aduma tangkaga masuaike iyum khangpuk nungsiba maithe yumjau ningolka ngamna tangoi tahore Yaoshanggi Meiri olhore masimak ahoba iba maktada mitta visualize tore lamdam sida kang phung chaina dana cheliba mayum makai leijraba iche chalsing ngauksnaraba kaina bgi maichangna maiwairaba dumba makhoi sing aduna Yaoshang ama laglena karidano harawramgadaba nungairamgadaba masada tanik tanik mi pai thabai batana thalaba mikubasida Yaoshang haibadu kalaino handaki Yaoshanggi masak kari oigadagi haibadu ai maduda isai sida mami kharagi makai tanjabane yamna nungai jaribadi ai kanagumana isai mayek ibiyo na harapa matamda aingonda aiman piramba aduga aingonda gift acha thakna jingba thilakpa madugumba kayama punsida thengnaki adubo madugi ona tainabada inaw Ravi Shankar mahakti tasengna ubagi pangal wadlaba aduga aikhoina hingliba punsi mahing sidagi kharagi khazik na thairaba miyo yamo oibana aina so specially yam nungsina luna chana ningjabanina inausi asuki mati guare nangli si khangna khangna ngasi phauda magi tengbang ama karimo matamda tawruba ngamdri masigi namakta ai isa iromdom nungai jadaba ningam jadaba mayam ba moina inaugi damakta karimo kharadang dasu aina mateng tawba ngamdaba siena madigi dependent chama chawna leibani adu handiki matang sida tanja silauraga aina mayek se hek thabaga inauda nang isai sigdong ta arrangement tawnanaba lupa lising manga sidang ana ai maunda kapiki madumangna aingonda fulfill oirabra pungning sida pelabra haibadinate adubu laibak pabana kanana producer oigani na thirakbada ishal bala khumanna maki site gi su achoba sel gi tengbang pibidana
isai suwaina hona bada maksu achuba role ama thaudang ama yabire masigi damakta suichan bala kuman busu ngam khai leitana thagachari aduga hena nungai badi anova artist sing puthok jabana mathaudang oijaba aigi nau Ravi Shankar na lamdam shu imphal gi maikei degidi khargi khazik lab laba akhoi loijing loya da leiraba aduga amukshu lan gi achauba chaitheng ama sunangliba hauzik aki tuzung watana thaliba karamma matamda karamma mikupta lan kabla kadage nongmai gi makhol tarakadage nongmai maru faujilla kadage haiduna mi paidana leiriba trong laubi maikei shida art and culture budi kauthopa ngamjadana makhoidubo matam chupiga na preserve tawnanaba ngak senar honabada achoba tawdang yariba iginaw Ravi Shankar na nauribi shanupi resma puthoraktana magi nungsirbi thought menglabi khonjel sina aigi sei mega sida thawai happy dana hauzik mayami mamalda khudol tamgadoriba shine resma yamna promising oiba athuba matamda Manipur ki celebrity oina count tawraklagadaba Manipur ki nook and corner everywhere maki maming ta da balerak laroi dabi adungbi nauribi shaisakpi amani haina ai yamna chauna thajaba thamjari ichal akhoi respa gi damakta tinbirba mayam pumna magna haraukte yamna kuba kamatang su khubi gane na khale yamna ngai je aduga ngasigi thormasida thajadana aina hanadagisu khangningna yamna ikhau langna leiramba agi now somen laishram akhoi sur hospital khangapo ki proprietor oibiriba inauksi ngasigi chief guest ki from langda lengsin bigani akhoi ga loinana saruk yamin nagani haiduna mafam sida lakpirami ngasidi ihan hanboina inauga sakhang mai khangnabagi nungai jaba ma saingoda fangjare masigi damakta taibang sema mapubu hanana thagachari inau somen gi damak chautho pokchai loinana aiga loinana aikoi blood donation camp ama nasai so in haijakiba united we stand maitei aikoi ponsin si maipun hariba group asina blood donation camp ama tawbu loiruraga halakpasida aigi hek pokmina ba aiga thangna binau wahengma praflo mak masamaksu daista lengsin dana akhoi saruk yaminaba masigi pardam oina leibiri mayam singa siga iroinana ngasidi naksilaglaba yausang kumai sigidamakta inau Ravi Shankar na music compose tawidana ahing nungthil tumba chaba khangdana ngarang nahan phawda ingonda ma video recording tharai studio manungda mana numidangi thenglaba pung ani makhai hum tar phawda recording tawbugi shakdam yam nungsi pungning sida tuklau bang poe inausti tasena kalada art and culture ngaujaba mishakamani es yam mayek sengmazani kona sigi sumathakta amuk kena yam hatta chingoiba yamna thamoida tuklauba akhoi picture amana video clipping amana ijal purnima aigi inau Ravi Shankar gi loina bishina akhoi studio tana recording lawba chatna nabidamta makoigi activa du thauraga mayaidra saisakpi isal resma sina famlaga duga maning thambadana inau Ravi Shankar na famlaga video clipping ama namlaga ingona thare tamo nanauna mayok na ribasi masi phawbani asugi mati wana thengna jabani na ai inau sina kara maga tongjerdi nugai ni dago mana ngasi mayok na riba struggle tawribasi tasena taraiba thabaka manati na igi thamoi da phawki madumagna mana tharagliba video clipping de aigi Facebook account aina upload tawge ne na usda hangi tamo tha tawirun koi kai jai ai kari tawroidino ai caption da ai wording khardi ibam to e aduna Manipur gi kala sanskriti art and culture da ngaujaba miyoi singa sina ngasi thengner problem si masini Manipur gi aikoi gi kalakar sing sigi aseng ma saktam masida leiri na aina caption ama iraga thagachai view fane yamna yamkhre adubo madugi reaction madugi feedback Manipur government or related persons so idana kharagi makai
तौरकद्रा मधुगी रिएक्शन खरा लागद्रान खलमबनी हौजि पावोंगिदी थेंगनजद्री अदुबो अथुबदा सोइदना लाकोइसनो इनाउ रवि शंकर दा तोंगान तोंगान बा डिफरेंट एंगल दगी अखोगी सेंजाउ पाइबा अखोगी बिजनेसमैन कारबार वाला मयाम सिंह अदुगी मकोइदगी हौरगा अखोगी अचौ अचौबा सरकारगी फर्म नाइबसिंग अदुगा मिडल क्लास लो क्लास खुदिंगमक्ता लेबिरिबा मियोय खुदिंगमक्ना इनाउ रवि शंकर सिदा मियोय बगी ह्यूमैनिटी ग्राउंड मिनुंगसी उत्पिरगा खरगी मखै मान हिंगजबा पुंसीदा कितंगदा सु स्मूथली पीसफुली हिंगजननबा तेंगबांग हाइबदी मटेरियल वर्ल्ड ने सेल हाइबसिनी क्वाइटगी इंपोर्टेंट थिंग क्वाइटगी मरु हाइबसी पैसा हाइबसिनी अदुना इनाउ रवि शंकर के अकाउंट लुपा खरदंग दसु हाइबदी लुपा तरा तरादंग मियोय लिशिंग अमना कापिरक पमतन सुगे मेबी यामखरे अदुना इन दैट सेंस कनागुमना इनाउ रवि शंकर दा मागी जीपे की खुथांग दनी खंगदे और हकथेंग नननी खंगदे करिगुंबा तेंगबांग खरा हिंगबदा मंगम शांद्रबा खरगी मखै प्रॉब्लम कया अम मायोग नजरिबा इनाउ सिदमदि येंगबिरगा मियोयबगी मिनुंगसिदा सोइदना तेंगबांग पिबिरकनी हाइबसी आइगे असेत थाजबनी लोइनना आर्ट एंड कल्चर मणिपुर की अखोगी कला संस्कृति से इना खुली आर्ट एंड कल्चर पुआइदिगी हेना मसक थोना लेरिबा मणिपुरी हाइजरगसु मसिबु पानरिबा आर्ट एंड कल्चर की मपुरिबा अखोई आर्टिस्ट मसिदि खुआइदिगी हेना फिबम सोकलबा अखोई अना लोइरबा मियोय अमगुम हिंगली हाइबदा थोइदोकना हाइमन मथोकलोय अदुना अइना हाइजनिबदी मयाम अखोई अमुक्तंग पुन्ना आर्टिस्ट सपोर्ट तौमिनसी मयामदगी मरकदा इनाउ रवि शंकर दा स्पेशल अटेंशन स्पेशल ट्रीटमेंट अमा अखोई तौमिनसी हाइबसिमा अइगी हम्बल रिक्वेस्ट नि लोइनना अखोई तेनबिरिबा ngasiगी मफम सिगी मियोय सिंगना फावदा अइगी अंगंबा contribution खरदंग दसु इनाउसिना तौजरिबा थबक थरमसिबु ऑनर तौबिबो ओइना सोइदना खुदोल तंबिरमगनि हाइबसिगी असेत थाजब अमसो अइ साउना थमजरी लोइनना मखाताबा लाकदबा इनाउ रवि शंकर की पुंसिदा अचौबा माकी दान contribution हाइबदी इसै नोमाय फजा फजब कया बुथरक्तना मणिपुर की पुकै लनगैदा मरांग काइना मागन हिंगले पुंसिगी खोंगसेत जर्नी सिदा कुदोल तमलमो ओइसनु हाइबसिमा आइगे माइकेदगी मयामदा थाजब थमजबगा लोइनना ngangjaba wahi khara asi matang asida tension jari mayam pumnamako hanana thagujari yam nungaisai yamba ke waheng bamna ngasigi yambana isai asibu inabagi journey da phaukiba makeup sing amadi yamba Ravi Shankar da koi thagat wahi phongdo pikhiba honajariba mayam sibu appreciate tawbiba loinana mipum khudimmak tasu thauna pangal oiba yaba wahi kayama wafam kayamno phongbo pirambagi damaktasu hanna hanna thagatpa phongdokjari loinana ngasigi thauram asigi chief guest ni haina khoina lojariba tasengna harabada invitation gandana daidi mayam daga share tawdana kotana kamai adu mamta natte sidi formal oiba function man bai wani but casual function ni aikhoina mayam gi mangda intro tawbada aikoi singmetri sigi su ngasigi program asigi mayagi tangbal da lengsin biriba aikoina di chief guest ni haina address tomina zabani Dr. Somen Laisram proprietor Sur Hospital Khangabok ozagi maikai dagi doctor gi maikai dagi ngasigi thorom siga mai lenana chief guest ki warol haitare matek amtang thambina ba nolokchari good evening everyone ngasigi Yaoshanggi Meiri music Yaoshanggi Meiri sigi music release program 360 Singjamai 360 and Sinba si program today we invite our people mayambu especially Bala and Singjamai 360 degree bu thagat pongdokchari tinwi ba mayambu everything including hogi Ravi Shankar and his team ko yamba keke yamba Profilo koi producer adegi koi every staff adegi lakpiriba guest sing technicians mayam boina kai kumnoba and nulupu chari yam tentakna dum ai haijarage kesu ai ju ngasi ai hospital silaga tamu ke samane blood donation camp sinjarame
adagi patient yengame operation ani man losalame adu ngasi ngatang program yawbagi tanja mai ngatang phangjare thank you ngatang relax su phangba aduga tension jarage aduga kogi Ravi Shankar taw maji differently able later but yam talented way ngasi thengajabda yam impressive way magi aduga magi tawbi struggle si yengbada aingonda thamoida yam emotional way famji yawe aduna aigi side tagi ju ai ngasi fazana magi financial help tawjaramge adagi sinjamai C60 financial assist tawjaramge producer is assist tawjaram tongan toro yam mix up tawdana si ai lotion jarage thank you Kasina akhoi na yaw jarak program da yama ke da so dum haijage sumai announce tok paje han boy ngani khalle haidi producer gi tonga na ma sing mai atuka artist gi music composer gi team gi tonga na macha khaina to bi re ado akhoi hospital da hairaga sina gaini gi sina casualty gi sina ga sai gi mo kai to an tonga khai dok pase sumai ya macha khaina akhoi thorom sibu thawai happy kre thona happy kre ikai khom nazariba Dr. Somen proprietor sur hospital khangabok posu awang mathak tai ikai khom na bo chari thagat pa phang dok chari ngasigi mayamna ngasigi live asigi session sida mayam ngasai dai live yeng video bai chenlau mayam sigi marakta yam toina hairiba comment se kasuna te isai taga do gi ngai re mayam isai do karam ganda akhoi khodol tambi doino haibasine aina yamba ke dagi aina ngasigi senior member na aina ayaba lozani se yamba ngasigi thoromasi akoina ani thongna akoi release tause amana aigi ichanupi sina karaoke track oina saaga release tauba number 1 amana video release oida akoina su aigi Singamai 360 gi editor oibiriba maaksu akoina ming panbiyu copy haibadum ba kem leite magi so editor da ngaujaba haitare mayamda nungai ba graphics utlaga penjaba nungai jaba inauni mahakna su hona jariba video lyrics video haitare ko si hana intro tausira haibadu yamba ke na ayabado amtang pibiro du karamba hana intro tausige video hana punna dum mobile dum yeng yani ko live oina video hana utlaga ichan sina ko na mu cover ta honsira kamai tausiga pam tum tang thambiyo Okay, Yamba Ravi Shankar Amadi Yamba Keke gi Ayaba Lauzare Loinana producer gi Ayaba Lauzaraga Amadi ngasigi chief guest Amadi Yamba Yet Thangbada Phambiriba Yam Profolo gi Ayaba Lauzaraga ngasigi release function asida adongi smartphone adom yengbiba yare kaino da live thariba screen sida ngasai video soina thoklagani ko video do oina yengbiro aduga mayek tholakpa kholakpa graphics sing do da kayam khut thadana ai now sina editor Singamai 360 editor sina karai phau do hona bage have do video sida mami uba phangani lyrics ni isai kem ta yawbana te isai sida mayek thadaraga yengba nungai hanba taba nungai hanba haitare adugi ana khogi mahau do masu lomina si duga live yengna share do masu tongmina si haibasima ngasigi lengsen biriba mafam se lengsen biriba amadi live yeng biriba khuding makta khogi request ai Yaoshanggi Meiri hai kano sigi producer oiba ngamam hoyaba ngasi ngammi sisu Singamai 360 gi mapandai oiba ngamjari ni aduga aina haijaru matam da harau lingbirakba ai tamo adigi amana tamo ke gi isai mekje taru matam da ai gi puning da feel kainom phau gi bado yamna matam jiga chana bai tare leibak se hujik khoi gi Manipur se yam wana re relic kem da leiba tawriba mayam adagi khoi gi marup hai tare marup Ravi Shankar gi Sri Jusum hapet ai tajare adagi sumba so yinga ganda ai gi now
हिंजमई 360 पाव फाउनरकांदा इतैमा सुमाइन तौबनेना हारको इसै मेक्से अइना मेक तो दे बितंग आई खंग यागद्रा हाय माना ओ यानी हारको दि मेक सि आई येंगुदगी मेक खरा तारे इसै इस कनोसिजु ताबदि अइगोंदा फील कैरोम फावरे अइना ओ नंग फाइनेंशियल प्रॉब्लम लेगसो अइगोंदा हाइरो हायो गान मा तौबिरेबा ओ फास माइ तौरी तमो स्माइ तमो नदि स्माइ मतेंग पांगबिरे तै मा मखा ताबदु नंग दुम तौबु यानी हारको दे ऐसे अदुदि ऐ तौरगे हार काना स्माइ तौदना इसै सिगी प्रोडक्सर से ओइबसु फंगन बिरे यामनसु नुंगाइ ngasi से ऐ वांगांगसु के हाइजदे अदुगा ngasi ऐगी टीवी एंटरटेनमेंट ना यावसंगी मैरी हारिबा कनो से रिलीज तौजरनी मयाम पुनमसु लाइव शेयर तौबिरमो चिंगजमई 360 बिसु सपोर्ट तौबिरमो अदुगा टीवी एंटरटेनमेंट बिसु सपोर्ट तौबिरमो थैंक यू Thank you. Ite mabusuan thagachari yengbiriba mayamna share umtang tawbiro aduga comment section da share tawre haiba koigi nungairaba message haitare khoina thagachariba video thagachariba content sing asi mayamgi like comment amadi share yaudagadi mupung pharoi habasi mayamne su hena khangbiri aduna mayamna su share tawbiba kawbiganu do comment section da domna koi isai asi share tawra matungda isai asi share tawre hena comment ibiro aduga isai si taraba matungda adungi thamoida kari phawbano haibdu su in between haitare live asi tharingai manung koi video asi release tawringai manungda mayamgi thamoida phawbirakpa koigi moment sing isada phawbirakpa ithil sing adu su comment section da koi ibiraknaba haidana nolokna Tamzabaloina Mayamda, Singhamay 360 Maikadi, Amat Apunba, Tim Singhamay 360 Maikadi, Mayami Mafamda, Yaoshanggi Meiri, Haina Mington Ba, TV, Entertainment Production, Kodo Tamzaba, Balakuman, Itama Balakuman produced Toviva, Loinana, Singer, Resma, Yankom, Folk Chorista, Jit Longzam, Hazari Mayum Minakshi Devi, Hazari Mayum Vidya Devi, Saikom Rina Devi, Ningthausam Victoria Devi, Loinana, Music. mayamna su music composer hai khangna biriba mafam asida yamna marui ba thaudang lo biriba Ravi Shankar Naurem Jingu Leichal loinana lyricist KK Wahengbam percussion and recording engineer Gogoi Khuman loinana pena violin amadi flute paibi khiba aigi iyamba Sandip violin mayamna hena khangbirabani keyboard Nganba Marianbam guitar David Laifrakpam loinana bass guitar da Samson M Mixing and mastering da Jit Longzam loinana recording studio da Eric Studio Naransena loinana special thanks to agi team member Apunba Singhamay 360 bu ga loina zariba Singhamay 360 ga koi pau phauna jaduna mayam gi seva tomina zariba mayam gi mateng pangminariba team Singhamay 360 harga swimming thonjariba khuding makta ngasigi isai si dedicate tawjari loinana live yengbiriba amadi video sibu yengbiriba chinau khuding makta ngasigi video si Mayam Gima Famda, Kusinazari Mayam Taram Loksan Bisi, TV Entertainment Production presents Yaoshanggi Meiri, produced by Bala Kuman.
Hello, hello. Mayamgi thamoida Yaoshanggi Meiri haina mingthonba TV entertainment production gi su manung channa puthok chariba isai sigi mayek yamba keke waheng bam nei biba duga yam Ravi Shankar na music pai biba si mayamgi thamoida kari phawi ba haiba su dum comment section da makhata na ibiu aduga hojik mayamgi mamang da akoi khudul tamjagadoriba asigi yamna maruiba akoi gi saisakpi oibi khibi igi chal resma yengkhomna mahakna hojik mayamgi mamangda live ta isai si matau kramna koi khudol tambirak page haibedu mayam tang mahau tang minasi aduga koi chu karaoke track ama thadok charaga igi ichanupi sina isai si mayam mangda khudol tambirak paduda asoiran yauraga su ngakpiyu nauriba artist asibu koi sing matrix si amadi mayam punna sagat charaga mayam makta tilhan bangam gadra haidna changyeng tawjabani na ichanna sina koi thogol tawbirak matam da su mayam na pukning thogat paw haising amadi soidok sojin yauraga su mayam na koi gi nauriba artist ni khanduna ngakpiyu haibasi su sing matrix si mai kai dei thamjage duga agi chal koi camera mangda koi pusanjarake agi chal ngasigi live ta ngasigi live asida isai khudol tamgadar reason pakhatabida ko pakhatabida yam free oina sakpiu haibasini duga isalgi sai si mayam nasu comment section da haire yam nungsi isai max yam nungsi isalgi khonjel yam phajai mai pakpa singer oyu kainaga haibirei duga soide hayak pa comment su yauri soibra na hangba da ko soide na hai adu yam nungsi hain takpire do comment sidi yamna koi yam lai kre isai nungsi resma yengkhombu koi sagat pi ba fan mayam asu khuba ka khurei ya comment section da ko ado mayam singi mangda resma isai simtang khudol tam se yai ko microphone on to wiraba okay aduga atopa si isai se hek lor matungda isai ani khatanga khudol tam biramo okay ozagi do han saksera somna kanda ready to le redu gi ne yama somna kanda sida setup to ready to la duga oza sing duna akomba la aseba release ki ni ne Yaoshanggi Meiri se han to tho si aduga makha ta baduna yam kom na khoi ju free oina hai ai ju sai da lep pa ga le si soi ga dra yeng jari ne ba ko adana Yaoshanggi Meiri hai na saktok pi si ko thamoi da gi duga atai ichanna sakpining ba isai amani do adusu mayam da khudol taminare se
chumrei mapan asit awan thagi malang lata ingon ba pambana thalamba nang namang khari mika kholata lan pangi ki jano janing bishna lan pangi ipa kaya kayagi Shivima pugna fan ito kichay thi hanglibi malhang nagri namom singgit hamon malhang nagri namom singgit hamon thawdulong Sidi Paudari Apam si Amu Laman himay na chaglari Laman himay na chaglari Ningon na thawa Kajagamba Khoirang nawang इचन कोई लाइव तसु कमेंट लापने असेंग बा लाइव तना हेन फजै कमाइन तो बनो खंग लाइव तना रिकॉर्डिंग तना कमाइन तो खिम आइदी उहौद्रे याम रिविजन करनदी थेंगना बिरंगनी ताबिरंगनी अदो मयामना कमेंट हाइबिरकपने लाइव ने हेन फजै हाइदना कोइना सुदुम फील तोई लाइव सुदुम फजै दो रिकॉर्डिंग न सुदुम हेन नुंसी हेन फजै हाइबसिमसु मयाम थमजगे दुगा मरक असिदा मयामदा अथुब मतमदा ngasi प्रोग्राम asi hek loibaga singamai 360 gi YouTube channel amadi singamai 360 gi Facebook channel asida punamak ngasai official koigi lyrical video release tawna bagidama sem saba punamak loizare haibasimasu myam thamjage loinana yam nungaiba koigi paw masu myamda koigi producer gi mai kai dagi haitare aigi itai mam tang lengsin bio stage ta aduga ngasi announce ama tawbigani haibirei ko ichal sigi mamang da ichal sibu koigi ichal sibu support tawbiboina announcement ama tawni hai producer gi mai kai dagi tang thambiyo tema karino haibado myamda ꯑꯩꯒꯤ ꯇꯔꯞꯇꯒꯤ ꯃ꯭ꯌꯨꯖꯤꯛ ꯏꯁꯩ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝ ꯊꯨꯅ ꯐꯣꯡꯅꯕ ꯇꯧꯔꯛꯑꯒꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯈꯔ ꯁꯞꯄꯣꯔꯠ ꯄꯤꯕꯤꯌꯨ ꯑꯍꯧ ꯈꯨꯕꯥꯝ ꯇꯪ ꯈꯨꯕꯤꯌꯣ ꯁꯤ ꯑꯁꯤꯃꯛꯅꯦ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯅ ꯂꯤꯔꯤꯛꯁꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯁꯣꯏꯗꯅꯕ ꯍꯥꯏꯕꯅꯤ ꯑꯃꯔꯣꯝꯗ ꯌꯥꯎꯁꯪ ꯅꯪꯅꯕ ꯐꯣꯡꯕ ꯀꯥꯏꯕꯗꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯇꯤꯚꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯗꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯇꯩꯃ ꯕꯂꯥ ꯈꯨꯃꯟꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯣꯐꯤꯁꯤꯌꯦꯜ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯔꯤꯂꯤꯁ ꯇꯧꯕꯤꯔꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯀꯔꯤ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ ꯃꯗꯨꯗꯤ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯞꯄꯤꯅꯤꯡꯕ ꯖꯟꯇ꯭ꯔ ꯈꯔ ꯋꯥꯠꯍꯧꯋꯤ ꯑꯗꯣ ꯄꯦꯟꯗꯕ ꯑꯦꯔꯤꯌꯥ ꯈꯔꯁꯨ ꯂꯩꯍꯧꯋꯤ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯕꯤꯔꯛꯈꯤꯕ ꯂꯩ ꯑꯗꯣ ꯁꯤꯒꯤ ꯃꯩꯇ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯅꯤꯡꯕꯁꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯗ ꯃꯊꯪꯒꯤ ꯐꯣꯔꯃꯦꯠ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣ ꯐꯣꯔꯃꯦꯠꯇꯨꯗ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ
तुमदी तसेंग ngasi se already masterpiece orena khoi cham cham na khanjabane do yamba na pen daba khara le hawi haina pen daba hu mari le hawi ha bado ngasagi video du dadi apen ba puna ma oibiro ha bagi wi simasu thamjage duga ngamli ma kai best level da video du da khoi gi isai happy ga do mayek sing amadi music quality na ching ba amadi kari kari instrument sing happening bano guitar happening bra kai kai happening bano ha bana ching ba sing adu sugi mastering so mo hana pai biu hena hena ma pung pha bi sai mo hen biu ha ba sisu khoi sinja langjari ba sing gi mai kai dagi amadi sing mai tri sigi apun bagi mai kai dagi yamba rabi sankar da wish tawjari mathangi sai chal kari sai sak toino ha ba damasu mayam da thok piro do isai makha ta ba isai amma ani khudo tambiyo isai ani khudo tamjage oja singna sakpiram ba isai ni soi ki balan ki biyor busung apiyo
ऐसे नंबरों से रोबना ईराला ईराला ताम जब यूरीना लिप्तो नले हौरे ताम जब यूरीना लिप्तो नले हौरे थागचरी ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯆꯜꯕꯨꯁꯨ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯇꯥꯃꯣ ꯔꯕꯤ ꯁꯪꯀꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯣꯏꯁꯟ ꯋꯥꯍꯩ ꯍꯥꯏꯇꯥꯔꯦ ꯕꯣꯠ ꯑꯣꯐ ꯊꯦꯡꯛꯁꯀꯤ ꯇꯥꯏꯞꯇ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯉꯁꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯕꯤꯔꯤꯕ ꯏꯇꯩꯃ ꯕꯂꯥ ꯈꯨꯃꯟꯅ ꯉꯁꯤ ꯃꯌꯥꯝ ꯃꯥꯡꯗ ꯑꯦꯅꯥꯎꯟꯁ ꯇꯧꯕꯤꯔꯝꯂꯤꯕꯗꯨꯗ ꯏꯌꯥꯝꯕꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯈꯔ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯗ ꯄꯥꯎ ꯇꯝꯕꯤꯔꯛꯏ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯋꯥꯍꯩ ꯈꯔꯗꯨꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯂꯣꯏꯁꯤꯟ ꯋꯥꯍꯩ ꯍꯥꯏꯇꯥꯔꯦ ꯋꯥꯔꯗ ꯑꯣꯐ ꯊꯦꯡꯛꯁꯇꯨꯃꯁꯨ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯂꯣꯏꯁꯤꯟ ꯋꯥꯍꯩ ꯋꯥꯔꯗ ꯑꯣꯐ ꯊꯦꯡꯛꯁꯇꯨꯃꯁꯨ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯅ ꯑꯩꯈꯣꯏꯒꯤ ꯄꯤꯕꯤꯔꯝꯂꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯃꯁꯨ ꯏꯌꯥꯝꯕꯅ ꯄꯤꯅꯕꯤꯌꯨ ꯍꯥꯏꯕꯁꯤ ꯁꯤꯒꯤ ꯃꯩꯇꯩꯁꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯏꯁꯩꯁꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯥꯎꯅ ꯑꯁꯦꯡꯕꯗꯤ ꯏꯁꯩꯁꯤ ꯈꯛꯇꯒꯤꯁꯨ ꯅꯠꯇꯦ ꯔꯕꯤ ꯁꯪꯀꯔꯅ ꯉꯁꯤ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤ ꯌꯧꯖꯕ ꯉꯝꯖꯔꯤꯕꯁꯤ ꯇꯁꯦꯡꯕꯗꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯁꯤꯡꯖꯃꯩ 360ꯒ ꯂꯣꯏꯅꯖꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯇꯥꯃꯣ ꯀꯦꯀꯦ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯂꯣꯏꯅꯖꯔꯛꯑꯒꯁꯨ ꯀꯌꯥ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯒ ꯀꯌꯥ ꯀꯟꯅ ꯀꯅꯦꯛ ꯇꯧꯖꯔꯛꯇꯦ ꯁꯤꯡꯖꯃꯩ 360ꯒꯤ ꯊ꯭ꯔꯨꯗꯒꯤ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯡꯖꯃꯩ 360ꯒꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯇꯥꯃꯣ ꯏꯇꯤꯟ ꯃꯥꯏꯕꯝ ꯑꯗꯨꯒ ꯃꯦꯟꯂꯤ ꯁꯤꯡꯖꯃꯩ 360ꯅ ꯉꯁꯤ ꯑꯣꯗꯤꯑꯣ ꯔꯤꯂꯤꯁ ꯇꯧꯕꯤꯌꯨ ꯑꯁꯦꯡꯕꯗꯤ ꯑꯣꯗꯤꯑꯣ ꯔꯤꯂꯤꯁꯁꯤ ꯇꯧꯕꯤꯕꯁꯤꯗ ꯁꯤꯡꯖꯃꯩ 360ꯒꯤ ꯏꯗꯤꯇꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎ ꯑꯣꯄꯦꯟ ꯑꯗꯨꯒ ꯁꯤꯡꯖꯃꯩ 360ꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯅꯥꯎꯁꯤꯡ ꯗꯤꯛꯁꯟ ꯔꯣꯅꯥꯜꯗꯣ ꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯤꯒꯤ ꯃꯄꯥꯟꯅ ꯉꯁꯤ ꯔꯕꯤ ꯁꯪꯀꯔꯅ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯤꯕꯁꯦ ꯑꯃꯨꯛ ꯁꯤꯡꯖꯃꯩ 360ꯒ ꯑꯗꯨꯝ ꯌꯥꯝ ꯅꯛꯅ ꯂꯣꯏꯅꯖꯕ ꯁꯥꯎꯟꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯏꯇꯠ ꯇꯠꯇꯅ ꯄꯥꯡꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯝ ꯍꯥꯏꯗꯤ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯍꯥꯏꯇꯥꯔꯦ ꯊꯥꯎ ꯈꯛ ꯍꯥꯞꯄꯒ ꯊꯥꯎꯒꯨꯝꯕ ꯈꯔ ꯍꯥꯞꯄꯒ ꯑꯗꯨꯐꯥꯎꯁꯨ ꯏꯌꯥꯝꯕꯁꯤꯅ ꯑꯗꯨꯝ ꯅꯝꯗꯅ ꯑꯩꯈꯣꯏꯅ ꯍꯥꯞꯆꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯕꯗ ꯑꯗꯨꯝ ꯁꯥꯎꯟꯒꯤ ꯃꯇꯦꯡꯁꯤꯃ ꯁꯤꯡꯖꯃꯩ 360ꯒꯤ ꯑꯣꯐꯤꯁꯇ ꯑꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯇꯧꯔꯤꯁꯦ ꯐꯅꯌꯥꯝ ꯌꯥꯝꯃꯦ ꯁꯤꯁꯤꯡꯁꯦ ꯑꯗꯨꯝ ꯏꯌꯥꯝꯕ ꯇꯥꯆꯥꯎꯕꯅ ꯑꯩꯈꯣꯏ ESS ꯁꯥꯎꯟ ꯀꯛꯋꯥ ꯏꯇꯥ ꯆꯥꯎꯕꯅ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤ ꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯏꯁꯩꯁꯤ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯕ ꯏꯁꯩ ꯑꯃ ꯑꯣꯏꯍꯧꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄ ꯆꯤꯡꯅꯕꯗꯨꯅꯤ ꯇꯁꯦꯡꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯈꯤꯕꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯌꯥꯝꯅ ꯈꯪꯅꯕ ꯌꯥꯝꯅ ꯄꯣꯄꯨꯂꯔꯤꯇꯤ ꯑꯣꯏꯕ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯅꯠꯆꯗꯦ ꯑꯩꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯖꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯥꯏꯕꯛ ꯊꯤꯕ ꯏꯁꯩ ꯑꯃ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯌꯥꯝꯅ ꯅꯧꯔꯤꯕꯤ ꯏꯁꯩꯁꯛꯄꯤ ꯑꯃ ꯑꯣꯏꯖꯅꯤꯡꯕꯒꯤ ꯍꯥꯏꯗꯤ ꯃꯪꯂꯥꯜꯗ ꯇꯥꯎꯖꯔꯤꯕꯤ ꯌꯥꯝ ꯅꯧꯖꯔꯤꯕꯤ ꯏꯆꯥꯅꯨꯄꯤꯅꯤ ꯑꯗꯨ ꯃꯥꯒꯤ ꯏꯁꯩ ꯑꯃ ꯁꯦꯝꯅꯤꯡꯉꯤ ꯑꯗꯨꯒ ꯈꯤꯇꯪ ꯃꯌꯥꯝꯅ ꯁꯛꯈꯪꯅꯔꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗ ꯀꯃꯥꯏꯅ ꯄꯨꯈꯠꯀꯗꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯊꯥꯗꯔꯛꯄꯗ ꯌꯥꯝꯅ ꯋꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯏꯕꯛ ꯐꯗꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯊꯣꯛꯄꯤꯔꯛꯑꯦ ꯃꯔꯨꯞ ꯍꯥꯏꯅ ꯀꯧꯕꯤꯔꯝꯃꯦ ꯑꯩꯅꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯕꯂꯥ ꯃꯉꯥꯡ ꯑꯗꯨ ꯕꯂꯥ ꯈꯨꯃꯟ ꯍꯥꯏꯕꯅꯤꯀꯣ ꯁꯣꯔꯤ ꯕꯂꯥ ꯈꯨꯃꯟ BT Entertainment Production-ꯒꯤ ꯇꯤꯝꯅ ꯑꯩꯒꯤ ꯏꯁꯩꯁꯤ ꯚꯤꯗꯤꯑꯣ TV ꯍꯥꯏꯕ ꯁꯣꯔꯤ TV Entertainment ꯍꯥꯏꯕꯅꯤꯀꯣ ꯑꯗꯨ ꯁꯤꯒꯤ ꯃꯈꯥꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯤꯔꯅꯤ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯏꯁꯩꯁꯤꯗ ꯇꯁꯦꯡꯅ ꯌꯥꯝꯅ ꯋꯥꯠꯍꯧꯕ ꯌꯥꯝ ꯂꯩ ꯑꯦꯔꯤꯌꯥ ꯈꯔꯗ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯕ ꯑꯦꯔꯤꯌꯥ ꯈꯔꯁꯨ ꯂꯩꯈꯤꯗꯕ ꯅꯠꯇꯦ ꯏꯚꯟ ꯐꯣꯛ ꯁꯛꯄꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕꯤ ꯐꯣꯛ ꯁꯛꯄꯤ ꯈꯔꯁꯨ ꯑꯗꯨꯝ ꯑꯩ ꯀꯟꯁꯜ ꯇꯧꯖꯈꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯆꯤꯜꯂꯤ ꯗꯗꯥ ꯑꯩ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯁꯤꯡꯅꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔ ꯍꯥꯏꯇꯥꯔꯦ ꯑꯥꯔꯇꯤꯁ ꯃꯃꯤꯡꯗꯤ ꯄꯟꯖꯅꯤꯡꯗ꯭ꯔꯦ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯁꯨꯝ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯏꯁꯩꯁꯤꯗ ꯀꯣꯟꯐꯤꯗꯦꯟꯁ ꯏꯂꯩ ꯂꯩꯇꯅ ꯔꯦꯁꯄꯣꯟꯁ ꯇꯧꯕꯤꯔꯛꯄꯁꯨ ꯌꯥꯎꯈꯤꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯩꯀꯥꯏꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯔꯥꯎꯟꯗꯤꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯏꯆꯟ ꯃꯔꯤ ꯈꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯃꯤꯅꯥꯛꯁꯤ ꯕꯤꯗ꯭ꯌꯥ ꯑꯗꯨꯒ ꯔꯦꯅꯨ ꯚꯤꯛꯇꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯏꯆꯜ ꯃꯔꯤꯁꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯀꯥꯟꯗ ꯐꯣꯛꯀꯤ ꯄꯥꯔꯠꯁꯤꯃ ꯍꯥꯞꯆꯕ ꯉꯝꯖꯈꯤꯕꯅꯤ ꯇꯁꯦꯡꯕꯗꯤ ꯚꯤꯗꯤꯑꯣꯒꯤ ꯁ꯭ꯇꯦꯟꯗꯔꯠꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯏꯁꯩꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯥꯡꯁꯤꯗꯒꯤ ꯈꯤꯇꯪ ꯗꯤꯕꯦꯂꯞ ꯇꯧꯍꯟꯖꯕ ꯉꯝꯖꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯍꯥꯏꯗꯅ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅꯁꯨ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯑꯩꯒꯤ ꯍꯝꯕꯜꯂꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ
ꯑꯗꯨꯒ ꯉꯁꯤꯒꯤ ꯏꯁꯩ ꯑꯁꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯔꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯈꯤꯕ ꯑꯩꯒꯤ ꯏꯅꯥꯎ ꯏꯔꯤꯛ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯏꯅꯥꯎꯁꯤꯡ ꯖꯤꯠ ꯂꯣꯡꯖꯝ ꯒꯣꯒꯣꯏ ꯈꯨꯃꯟ ꯉꯥꯟꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯌꯥꯝ ꯆꯥꯎꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯅ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯂꯥꯛꯅꯖꯔꯛꯄ ꯍꯟꯗꯛꯀꯤ ꯏꯁꯩꯁꯤꯗꯗꯤ ꯂꯥꯛꯅꯕꯤꯔꯛꯄ ꯍꯥꯏꯕꯨ ꯑꯩ ꯏꯅꯥꯎ ꯖꯤꯠꯁꯤ ꯃꯥ ꯁ꯭ꯀꯨꯜ ꯄꯨꯖꯕꯅꯤ ꯑꯗꯨꯝ ꯉꯁꯥꯏꯁꯨ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯒ ꯒꯣꯒꯣꯏ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯥꯔꯇꯤꯁ ꯉꯥꯛꯇꯅꯤ ꯍꯥꯏꯖ ꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯃꯥꯡꯉꯒ ꯏꯁꯩꯁꯤꯃꯗꯤ ꯇꯧꯃꯤꯟꯅꯗꯦ ꯌꯥꯗꯦꯀꯣ ꯍꯥꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯈꯔꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯊꯥꯛꯁꯤꯐꯥꯎ ꯄꯨꯊꯣꯛꯆꯕꯁꯤꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯅꯣꯛꯅꯕꯤꯕꯒꯤ ꯃꯍꯨꯠꯇ ꯍꯧꯒꯠꯆꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯂꯩꯖꯔꯤꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯈꯔ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯧꯔꯤꯁꯦꯀꯣ ꯍꯥꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯅꯣꯏꯒꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅ ꯐꯩ ꯅꯣꯏꯒꯤꯁꯦ ꯁꯤ ꯌꯥꯗ꯭ꯔꯦꯅꯦ ꯅꯣꯏꯒꯤ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯗ꯭ꯔꯦꯅꯦ ꯍꯥꯏꯕꯤꯕꯒꯤ ꯃꯍꯨꯠꯇ ꯅꯣꯏꯒꯤꯁꯦ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯒꯗꯤ khitang pharoidra noi sumai ta honingi kaina dumai suggestion tawbiu personally natragana or comment or so hadna igi site gi thamjari duga ngasigi releasing function asigi aroiba violation wahai thabiramo takpirabanina releasing function asida mapungoina thudang lobiriba singa metri 60 team member sound ESS sound kawa agi amata chauba duga ngasigi sai asigi produce tawbiribi agi marup balakuman loinana ngasigi chief guest ki phamang da lengsen biki ba Dr. Somen ming panjare duga lyrics tamo ke wahengbam punamak subchin jaraga aina thamoi seng na thagar phondok chari ming panbada chithananda ba yauraga sungakpi haijari mayamdagi yengbiri ba viewers punamak pusu ngasigi singamai 360 live sida mayamna saruk yabidana mapung phan bibagi tamata thagat chari isai si video lakpa matamda khara makai develop tawba ngamba oijage haidana mayam mafamda thongni jaraga punamakpu aroi boina Ravi Shankarna sigi live sigi loisin wahai thamjaraga punamakpu ikona khurum jari Đa